Security Force ki thawong haksina yaningdi Manipur gi mafam khudingda IDP singna masa masa gi mayumda hanjaragi haiduna sathariba khongjang singi saruk ama oina ngarang ikaw yeng khuman amadi dolai thabi gi miyoi singa ngarang masa masa gi mayumda hanjaragi haina changsin ki bi ihau sing namthana ba hona bada security force sing sathaki ba ka hen thawong amadi makhoi gi ka hen thawong na suklaba miyoi sing layeng liba sagolmang community health center da phaw security force sing na tear gas sel kya kapsin amadi matam dumaktada school halakpa angangsing na tuwang school ban amadi bus sing da phawa tear gas sel sing kapsin na sathaki ba thawong adubo khewa company development committee sanura sakhot khongthang lup khewa company amadi PYBA club na puna thadorakpa chirolamada akan mamongda yaningda ba phungdorakli car flyover digi tabada mari siri Karnataka ki Kolar district ta kana thauduna lakpa car ama flyover amadigi tabadigi miyoi mari sikri haina police na phungdokri police officer amana phungdokpagi matung inadi thaudo du ngara nungalamdai pung ani makhai rum tabada Kolar district ki Malur taluki manungsana leiba Abena hali khunna thokibani maknaiki kana thauduna lakpa car adu driver na control ngamhaudabadigi flyover adugi railing thongairaba matung makhata taslubada car du tonglakpa miyoi mari makhudakshiki laikhidraba miyoi singadu mamanaba ngaktani haina phutokladuna maknaiki makhoi Kerala gi Sarimala laifamda satpagi lambida lebok thiba thaudo mayunakibani postmortem tawraba matung makhoi gi haksang singadu makhoi gi imung singda sinakragani haina su official singduna phongdorakli Delhi anti pollution gi khongjang na police ta morok powder chaisinbagi damak miyoi 15 phakri leba asigi konung oiriba New Delhi amasum national capital region NCR da pollution gi phibam hena fasilaktabaga loidana miyoi kyana thulaktuna khongjang changsin hawrakraba matung miyamgi anti pollution khongjang asida police ka mungnarakpadigi khongjang changsiliba miyoi singna police ta morok powder chaisulupagi damak miyoi 15 phakre hari khongjang changsin kiba miyoi singaduna India gate ta khulaw kya lauduna lambi thingba yauna akan mamong na khongjang changsilakpada police na thingduna miyoi singadu tankhaina bogonaki masida police ka mungnarakpada khongjang changsiliba miyoi singaduna morok powder chaisulakibani hari thagdo osugi matang na Delhi police na FIR ama register tawkre New Delhi gi DCP Devesh Kumar phungdokibada asiguma khongjang amada khongjang loisingna morok powder saisinduna police personnel sing attack tawba haibasi leba asida handaki thagdoksin ahanmani khongjang changchiliba sing asina police ki barricade thugaiduna lambi da phamjinduna khongjang changchina bogonaki police na makhoi lambi dagi laktuna bohonarabus yadabadagi muknabagi thagdok thokki makhoina lambi mayai da khongjang changchinduna laibana ambulance amadi medical person kya yauna lambi gi nak yet miyoi kya panduna lainaki masina maram oiraga police na forces na duna makhoi lambi dagi tanthokina ba khonabada morok sasilakibani hari New Delhi da yamlaba miyam na anti pollution khongjang changsilakibasi numit humni mari ni sukre khongjang changsilliba singasina NCR da air pollution gi phibam hantanaba amasu miyamgi punchida khudong sadaba mayukna handanaba mathok taba police semduna thabak paikhatlu haina demand tawduna khongjang changsilakibani seraksida New Delhi gi air quality index AQI sangchata 400 gi sangda lekhi mari lainaba authority singna NCR da lairiba miyoi singda air pollution asina maram oiraga yumdagi mapan thoktana office ki thabak tawbu yabi ki khudong saba su pi ki lekhi ningdam thagi matam asina air pollution ki phibam asi hena sokshin hanbigi masa uhele hari BLO singyum da laklabadi makhoibu imungda solon sinduna thamo Jharkhand gi health minister Dr. Irfan Ansarina Zamtara da pangthokpa thauram amada miyam wa ngangmada booth level officer BLO singna election commission gi electoral roll gi special intensive revision SIR exercise ki damak miyam gi yumda laklabadi haunaduna BLO singasi isa gi imungda solon sinduna thambiyo haina phongdokre Dr. Irfan Ansari na phongdokibada BJP lenga asin election commission ga lautuna duna makhoi gi vote phangloidaba miyoi kyabu laiba asid lona yadaba mon sangsilakpa infiltrator singni haina lana sandoklaga miyoi singasi ming voter list gi kakthana bohonari masida BJP lengan election commission gi mating lauduna BLO singasi thadokuna voter list gi eligible oiba voter singbu ming kakthana bohonaraki BLO singna voter singi ming kaktat ngamdana ba makoina yum laktuna SIR gi thabak taunaba honarakpada miyamna manaduna BLO singasi imungda solun sinduna thambiyu BLO singasi da voter singna ekhoi gi ming kakthana gi khudong saba piroidabane ki
Hunta lengana sakatba party ki mirep singda board pinaba Yanggol factory mapu singna sinmi singda changsinkhre. Mathang thada ki tangkak ngai na pangtokadoriba Myanmar gi mikhal hunta lengana sakatba Union Solidarity amasum Development Party USDP gi mirep singu sawanaba Yanggol factory mapu singna makhoi gi sinmi singda pautak pikre. Haukiba thada ki hauduna hunta na Khanba local administration singna Yanggol da leba factory singda satuna sinmi singi maming matha sing khomjen baga loinana sinmi sing aduda board ki mawong mataw sing takhi baga loinana factory mapu sing sinmi sing aduda USDP gi mirep board pi na ba pautak pi khibani Swapi Thar Industrial Zone da sinmi oiriba Miyoi mana Myanmar da phong banungti gi paukse Irawadi da thamlaki warol amada Yanggol da leba factory mapu singna mathang thada pangtokadoriba mikhal singda Myanmar hunta na sogatpa party gi mirep da board pi na wapum thamlaki factory sing adu da Ward Administration Office sing hangdok tu sinmi sing gi maming matha sing mangjung na register tawkhibaga loina ahen ma voter application form sing su mention na ba sinmi sing da pauktak pi khiyari atop sinmi amana phongdorakhibada factory mapu singna taksin bamanam na factory manung duda election gi sem sariba sing adu sinmi sing aduna yajakhibaga loina registration form sing mention duna bot thadagani haibigi ayabasu lokhi factory eduda thabak suriba sinmi singdi Myanmar hunta lengana thorang toriba mikhal aduda thawai yokshin khribasu sinmi sing adu nampuda amadi ken khangaduna mikhal asida saruk yahangani haibigi oithokpa lei hairena su pausda makhatari mathang sahidagi Malaysia na sahi taraga taruki makhada leiba angang singbu social media seasonana ba thingadori angang singi wakhal loksing sajat lisat hena fagat hanana bagi thaurang amad mathang sahidagi Malaysia na leba adura leiba sahi taraga taruki makhada leiba angang singbu social media seasonana ba thingadori leba adugi communication minister Phami Hazil na ngang phungdokhiba warolamada Australian leba adugi angang sing social media seasonaba ating mathamdun angang sing adugi sajat lisat fagat hanaba thorang tawbugumna leba asil sahi taraga taruki makhada leba angang singbu social media seasonaba ating mathamlaga naiki communication minister Phami Fazil na phungdokhiba warolamabu Malaysian Daily The Star online na post tawrakhiba warolamada Lainga ki warep amagi matungina mathangi sahidagi lewak sinba thuna sahi taraga taruki makhada leba angang singbu social media platform sisinaba thinglagani amasum angang sing asina makhogi social media account sing hangdokpadasu athingba piragani haidi laingakna laurakliba phirep asida leibaki agency sing amasu mama mapa oiriba singdasu angang singi sajat lisata afaba puraknaba maruiba thawdang sing lawgadabane ba wapum phongdokpaga loinana khongthang asina angang sing amasum imung manung singdasu hena fagatpa oirasu naiki Laiba aduda cyber crime ki thawdo wathuk sing hengalakpana laingana social media service sing da akan mamiyang sangduna su lakli bani hanisu paus da makatana phongdorakli